Ngashi numidang pung tabada yumthong khudingda meira khatpinaba COCOMI na appeal tourakli. COCOMI gi che Manipur gi apunbagi saktam thukaiduna jelengam semnabagi pandamda Chin Cookie narco terrorist singna hokiba English sing aniga kunhumdogi May ahomdagi landarakiba adu chahi anima pung farakle ngasi chahi anima pung farak panumit asida Manipur imagi apunbagi saktam ngamkai amadi furupcha kayana chahi cha kaya ngas nungsi chanana hingminaduna sagalakhiba punsirol asi ngaktuna thamnaba honabada Cookie narco terrorist ki lan asida thawai katkhaba marai pak ningba athoba singi mafamda elho furupcha singna ikai khumnaba ominase Maram aduna ngasi numidang pung tapa matamda athoba sing asigi mafamda ikai khumnaba utpa oina ngasi mak apunbagi saktam ngaknaba lanthengnariba athoba singbu thongna hapa oina amadi Manipur gi apunbagi saktam ngaknabagi damak lanthengnaribi firep asi hena chishinab nahonana punna wasak lawinaba oina yumthong khudingda meira khatpiyu haina fungdorakli